guys, ngasidi mayam wakhanje nuaite mayam du sum share tawge na ko video je semakpane kokse ko nuaitre ko wakhan nuaita ba haitare ngasije kaigino haibada tamogi khongi operation 2021 da tawgidana ko mayam aigi video sum hana da yengba ichinaw oitaragadi khangbiramganebako ma 2021 da accident ama thokidana aduda makhongdo kaino operation tawgibadugi khuuda maje tara ama pharaga leyebako kalak lomdanebako tawbo operation major operation bude dugo mamangdaju saruje fracture kitang oibagi khuugidudaju tara ama pharaga moi kaino pin gi type tawbudo stitcher gi type tawbudo adudo phagibako ado kainoje mai khongje sum nungaite ahoina ibanina khanarubana khong thabade nungaitrawako maje khuuda saru thindokoi type tawraga tumthoga leyba haitare aduda nungaitadana khoje phatlawna thobal hospital da chalaga check amtang tawthuje nungaite otrogi doctor afabdu leybanina na khoje chatlaga yengba kanjida mai khongje hana phagiba taraje sije khuugi haidi sije khuune khalajinana ko sije khuuni dana sumai tinthokpa kanana sumaina thintoga songi skin gi type tawba sumaina khogi khuugi nakanje sida thintoga sumaina tumtho leraba skin phawdoga thindorapa natabako thintoga sumaina tumthoga leraba dai sumai thekchal lagana khuuje thekchal lagana khongi khuu joining tawbamje sida tarajina thillaga leyba haitare aduda khoibanina khanarubana saruje amu pharak taraba jatlana khanarubane ko ado taraduna maram oiraga oiramebako sida leire x-ray lawrebako x-ray jidaju phajana tabanebako mya to sida leiriba taraje sijina mayam khong tingthoga lawbagi x-ray oidoinebako sumaina khongje tingthogandana si tara sida tumthoije sije skin lomda tumthora leyba haitare aduga konjalakandana sida saruda thillije sida sumaina tawraga maje khongje thaba yadaba yam nungaitaba haitare aduda khonggi structure je yongi myam sida leijingje stitcher ngaktanebako ma sijina khong maningduneba kalaklom side to sida amta matong amta yawdamne yongko ando sije manungda kaino unsa manungda leigiba masal manungda leigiba pottunebako si kainojina stitcher je dagi khuu mathaktaju saida sida leijingje pin leibanebako sijina adum manungda dum leiba yaba potni lawthoktrasu yanenako mayam sije lawthoktrasu yanena lawthokhidaba potnebako ado hojik khatada kaino tawrebako farakse tarebako tarakpajida date 27 da check amuktang lakhona haibako doctor na aduduga sigi taraje date 30 da operation macha am tawraga lawthokpiragena hai taraje thambada nungaidui mande saruda soklakanena haibako ado kokse haidi nuaitaba haitare adukanda Kolkata ina doctor da sije dum thambada kaisu kairoidrana haibda moina sidi kaisu kairoi dum leijajano lawthokidaba potnebako matamda ainadi lawthokpiyona haibneba da doctor na adum thammo kaisu kaidaba potne sei kaisu kaino khongda kaisu umta kaino tawroi bera leba potna te sidum leijajano thamgiba potneba ado yamna kaino tawre nungaitre ado hana hadi mai khongje operation anira humlak hena lengrabnebako aduduna aina yamna haidi nungaitaba haitare potse ado date 30 da kaino tawrni mayamna wish pipiramo date 30 da operation tawdoine date 27 da check amuka chatlugini mayam aduduga operation je tawgo macha ama tawraga taraje satokhidoini haibako ado mayamna wish pipiramo phaba ngakta oijaraga yam thuna
ꯐꯕ ꯔꯤꯀꯕꯔꯤ ꯌꯥꯝ ꯊꯨꯅ ꯇꯧꯕ ꯑꯣꯏꯍꯟꯕꯤꯌꯣ ꯃꯌꯥꯝ ꯋꯤꯁ ꯄꯤꯕꯤꯔꯝꯃꯣ ꯑꯐꯕ ꯑꯣꯏꯅꯕ ꯑꯩꯁꯦ ꯔꯤꯄꯣꯔꯠ ꯂꯧꯕ ꯑꯃꯨꯛ ꯆꯠꯂꯤ ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗ ꯑꯩꯁꯦ ꯋꯥꯁꯨ ꯋꯥꯔꯦ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯣ ꯂꯣꯏ ꯅꯤꯡꯁꯤꯡꯉꯒꯅꯦ ꯈꯪꯕ꯭ꯔꯥ ꯋꯥꯈꯜꯁꯦ ꯗꯥꯎꯟ ꯄꯨꯔꯥ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯕ ꯑꯆꯧꯕ ꯑꯣꯄꯔꯦꯁꯟꯗꯤ ꯅꯠꯇꯦꯅ ꯍꯥꯏꯌꯦꯕꯀோ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯞꯗꯦꯠꯇꯣ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯃꯌꯥꯝꯅ ꯋꯤꯁ ꯄꯤꯕꯤꯔꯝꯃꯣ ꯑꯐꯕꯒꯤ ꯁꯤꯗ ꯂꯩꯔꯦ ꯇꯦꯁ ꯃꯌꯥꯝꯒꯤ ꯔꯤꯖꯜꯗꯨꯀꯣ ꯈꯨꯌꯥꯝ ꯑꯃ ꯄꯦꯄꯔꯁꯦ ꯈꯨꯌꯥꯝ ꯑꯃ ꯇꯦꯁ ꯃꯌꯥꯝ ꯇꯧꯋꯦꯕ ꯀꯩꯅꯣ ꯇꯧꯔꯝꯗꯥꯏꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯝꯗꯥꯏꯒꯤ ꯇꯦꯖꯣ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ECGꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯒꯨꯝꯕꯒꯤꯗꯤ ꯂꯣꯏꯅꯃꯛ ꯅꯣꯔꯃꯦꯜ ꯂꯣꯏ ꯑꯣꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥꯗꯣ BP ꯑꯗꯨꯝ ꯍꯥꯟꯅꯒꯤ BP ꯈꯔ ꯋꯥꯡꯉꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯅ BPꯒꯤ ꯃꯦꯗꯤꯁꯤꯟ ꯂꯧꯋꯦꯕꯀꯣ ꯑꯗꯨꯅ ꯗꯣꯛꯇꯔꯅ BPꯒꯤꯗꯨ ꯑꯝꯇꯪꯒ ꯆꯦꯛ ꯇꯧꯈꯤꯁꯤ ꯑꯗꯨꯒ ꯑꯗꯨꯝ BPꯒꯤꯗꯨꯅ ꯑꯗꯨꯝ ꯌꯥ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯇꯧꯕꯤꯔꯒꯦꯅ ꯍꯥꯏꯌꯦꯕꯀꯣ ꯇꯦꯁꯁꯦ ꯈꯨꯌꯥꯝ ꯑꯃꯅꯦ ꯇꯧꯔꯤꯁꯦ ꯇꯦꯁ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯧꯋꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯗꯣꯛꯇꯔꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯦꯟꯕ ꯑꯗꯒꯤ ꯇꯦꯁ ꯇꯧꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯈꯣꯠꯄ ꯇꯧꯕꯗ ꯚꯤꯗꯤꯑꯣꯒ ꯑꯝꯇ ꯅꯝꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯞꯗꯦꯠꯇꯣ ꯃꯌꯥꯝ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯍꯥꯏꯕꯅꯤꯗ ꯍꯥꯏꯗꯤ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯔꯤꯕ ꯖꯥꯠꯅꯤꯗ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯤ ꯑꯗꯨꯅꯦ ꯃꯌꯥꯝ ꯐꯖꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯏꯁꯥꯕꯨ ꯍꯦꯟꯕ ꯀꯩꯁꯨꯝꯇ ꯂꯩꯕ ꯅꯠꯇꯦꯀꯣ ꯍꯛꯆꯥꯡ ꯐꯔꯤꯈꯩ ꯂꯣꯏꯅꯃꯛ ꯐꯔꯦ ꯏꯁꯥꯅ ꯐꯠꯇ꯭ꯔꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯦꯟ ꯇꯥꯅꯤꯡꯕꯩ ꯋꯥꯈꯜꯁꯨ ꯂꯩꯔꯔꯣই ꯑꯗꯒꯤ ꯏꯆꯥ ꯏꯁꯨꯒꯤꯁꯨ ꯈꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯤ ꯏꯁꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯀꯅꯥꯒꯤ ꯈꯟꯕ ꯉꯝꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯅꯍꯥꯟꯗꯒꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤꯀꯣ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯐꯝ ꯈꯪꯗꯕꯤ ꯑꯉꯥꯡ ꯃꯆꯥꯒꯁꯦ ꯑꯩꯈꯣꯏ ꯃꯥꯗ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯩꯈꯣꯏ ꯃꯥꯒ ꯑꯉꯥꯡ ꯃꯆꯥꯒ ꯂꯩꯍꯧꯔꯒ ꯑꯩꯅꯦ ꯑꯩꯈꯣꯏ ꯆꯦꯅꯦ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯗꯣ ꯑꯗꯨꯗꯨꯒ ꯇꯥꯃꯣꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯅꯨꯄꯥꯒ ꯑꯩꯈꯣꯏꯒ ꯇꯧꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯇꯦꯁ ꯇꯧꯕ ꯈꯣꯠꯄ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯔꯝꯁꯦ ꯀꯌా ꯈꯪꯗꯦꯕꯀோ ꯑꯩꯈꯣꯏ ꯆꯦꯗꯤ ꯌꯥꯝ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯆꯦꯒ ꯇꯧꯔꯒ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯅꯕ ꯈꯤꯇꯪ ꯅꯥꯔꯛꯄꯗ ꯌꯦꯡꯊꯣꯛꯄꯤꯌꯣꯕ ꯑꯩꯅꯅꯦ ꯅꯝꯗꯅ ꯄꯨꯔꯤꯅꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯇꯥꯃꯣꯁꯦ ꯃꯥꯗꯤ ꯗꯨꯀꯥꯟ ꯐꯝꯕꯒꯤ ꯗꯨꯀꯥꯟꯗ ꯆꯠꯅꯕꯒꯤ ꯍꯣꯠꯅꯕꯗ ꯍꯥꯏꯗꯤ ꯈꯨꯎꯁꯤꯗ ꯊꯤꯜꯂꯕ ꯊꯦꯡꯕꯗ ꯅꯥꯔꯕ ꯄꯣꯠꯇꯣ ꯑꯁ ꯀꯣꯟꯅꯦꯡꯁꯦ ꯑꯗꯨꯝ ꯇꯧ ꯂꯩ ꯑꯩꯅ ꯑꯩꯈꯣꯏ ꯆꯦꯗ ꯍꯥꯟꯅ ꯊꯧꯕꯥꯜ ꯆꯥꯡꯒꯤꯗ ꯏꯆꯦ ꯅꯪ ꯑꯣꯊ꯭ꯔꯣꯒꯤꯗ ꯇꯤꯀꯦꯠ ꯑꯝꯇ ꯀꯛꯄꯤꯔꯝꯃꯣ ꯇꯥꯃꯣ ꯏꯕꯥꯅꯤ ꯂꯥꯛꯑꯒꯦ ꯏꯕꯥꯅꯤ ꯂꯥꯛꯄꯗ ꯀꯛꯑꯗꯤ ꯌꯥꯝ ꯊꯦꯡꯉꯅꯤ ꯃꯅꯤꯡꯗ ꯂꯩꯔꯅꯤ ꯌꯦꯡꯕꯗ ꯀꯨꯏꯅ ꯉꯥꯏꯅꯔꯅꯤ ꯑꯝꯇ ꯀꯛꯄꯤꯔꯝꯃꯣꯅ ꯇꯧꯔꯒ ꯀꯛꯍꯜꯂꯒ ꯅꯝꯗꯅ ꯄꯨꯔ ꯌꯦꯡꯉꯦ ꯑꯗꯣ ꯌꯦꯡꯉꯨꯀꯥꯟꯗꯗꯤ ꯃꯥꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯗ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯦꯕ ꯍꯦꯛꯇ ꯗꯣꯛꯇꯔꯗ ꯍꯦꯛ ꯌꯦꯡꯗ꯭ꯔꯒꯗꯤ ꯌꯦꯡꯊꯣꯛꯄ ꯍꯥꯏꯕꯁꯤꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯗꯅꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯦ ꯁꯨꯡꯊꯝ ꯊꯝꯖꯜꯂꯣꯏꯗꯕꯅꯦꯕ ꯀꯩꯒꯨꯝꯕ ꯑꯝꯇꯪ ꯇꯧꯔꯛꯄꯗ ꯁꯠ ꯆꯠꯂꯒ ꯗꯣꯛꯇꯔꯗ ꯍꯣꯁꯄꯤꯇꯥꯜꯗ ꯐꯠ ꯂꯥꯎꯅ ꯆꯠꯂꯒ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯀꯩꯒꯨꯝꯕ ꯍꯦꯜꯊ ꯁꯦꯟꯇꯔꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯍꯦꯛꯇ ꯆꯠꯂꯒ ꯗꯣꯛꯇꯔꯗ ꯐꯠ ꯂꯥꯎꯅ ꯇꯥꯟꯅꯕ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯗꯕꯅꯤ ꯍꯛꯆꯥꯡꯕꯨ ꯍꯦꯟꯕ ꯀꯩꯁꯨꯝ ꯂꯩꯕ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯁꯤꯅꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯉꯥꯏꯗꯣ ꯅꯪꯗꯤ ꯑꯣꯔꯣ ꯇꯥꯔꯕ ꯀꯩꯝ ꯇꯧꯗꯕꯤꯅꯦꯅ ꯍꯥꯏꯗꯣ ECG ꯂꯧꯔꯝꯗꯥꯏ ꯃꯁꯛ
ꯔꯤꯄꯣꯔꯠ ꯂꯧꯕ ꯔꯤꯖꯜ ꯉꯥꯏꯔꯤꯅꯦ ꯑꯩ ꯃꯤ ꯃꯌꯥꯝꯁꯨ